Manipur Top Channel dagi video amta update tawjage ngasi nungthin fongbasi phongda January gi tang marida CAA Chatnaraba matungda minority Hindu sing otpa haorakle Pakistan da Gurdwara thugaiba haokhre mafamduda Masjit sajini heikhre Citizenship Amendment Act Chatuna India ga yumlo nariba Bangladesh Pakistan amadi Afghanistan da laidiba minority Hindu sing yauna Sikh Buddhist na singba singbu India da lehenaba silliba thawong asina hena lepa ahum asida hanana laiminaribi singna yengthiba hengalakpagi khudam lakpa haure India government na otpi ne hetpiraba Hindu singbu India da akiba yaudana India da laktuna lainaba silingai serak asida Pakistan da laiba Nankana Sahid Gurdwara ngarang miyoi kharana thugairaga hairi thagdo asi Pakistan gi Punjab province ta laiba Sikh jati singi guru oiriba Guru Nanki pokna famni hairi yamlaba miyoi singna hairiba Gurdwara asida nungna thomjinbaga loinana thugainaba honakhibane Punjabi nupi masa amabu Muhammad Hassan kauba nupa masa amana namdana lining onthoklaba matung luhongbagi charge ta Pakistan police na Hassan bu phaduna warakpa adubu yaningdaba phongdokladuna thokiba thagdokne Muhammad Hassan na Sikh singi senglaba Gurdwara asibu thugaiduna Masjit sajingani hana laukhiba adu India gi miyoi kyana yaningdaba phongdokpaga loinana Pakistan gi Prime Minister Imran Khan na khangankhre honglakliba irang asi India na CAA Chatnaduna India ga yumlo nariba leipak singda lairiba minority Hindu singi punsida hena awabu oigadra haina akhang aisingna phongdoknarakli Ministry of External Affairs na Pakistan na lairiba minority singi mathakta sathariba otnaiba asi thingnaba Pakistan langakta haijakre haina su pausna makatana phongdorakli